Bishnupur District Manung Chanba Kwagtagi Sericulture Farm da hangba relief camp ising na thumzilure relief camp asida changjafam loduna leiba imung kuntra taret yamna chawna awaba mayokna krai relief camp asida ising thumjin khibadagi changjafam loduna leiramba sing safagadaba mafam sing da thoglaktuna changjafam loduna leiri Pawasi hek fangbaga Health Services ki Director Dr. O Sanahanbi CMO Bishnupur Dr. L Raichandra na luchingba medical team amadi Moirang AC ki MLA ki PRO na luchingba team na laktuna yengsin kibaga loina na medical ki oiba thaurang khudaki oiba chana thagnaba firol mathau taba sing pikre amaromda ising ichawadu hanthakibadagi ising na thumziluba pochai sing hondokpa amadi Prefabricated house ki ka sing sengdokpagi thabak chathari Fire Services ki gari sing laktuna ka sing chamthokpagi thabak asina mateng pangkhi Relief camp asigi convener Irom Abungna fongdorakpagi matung inna ngarang ahing chukiba nong na maram oiraga Moirang Turel gi torban kaisinduna ngasi ayu anganba pung manga taramdaida relief camp te ising changsilaktuna thumzilakle haina pau pirakhi madudagi district administration police station da pau pikhi loinana manak nakpada leiba arambai gi team IDP sing thoglaktuna kairiba Torel torban adu thingna bahonakhi Cherakaduda Miam Changsinduna prefabricated housing the Ladiba IDP Chamagakun Amadi Makogi Poche Sing Hondokhi MLA District Administration Amadi Indian Red Cross Society Yauna Maikai Kiadiki Mateng Panglakpabu Tagali Haina Fongdokhi